इथाई दाम सत्र मंगा बग हांगदोक तबमनि दाम असिन मरम मरग थोल खुसेंग इसाउना ममांग ता थोखरब गामी सिंग compensation लगाना पिथोक तबगी मायोक्ता अपुन मया इम्फाल लौरु कमिटी न ngasi अहिंग नोंयाई पुंग तरानी थोइगी Mayai Lambi da matam kaktab strike general strike lauthokre general strike asai committee asigi thawmi sing ithai dam ge sector sing mahung phana hang da badagi ising makoltuna amanga ta thokraba nga gi farm amadi ising thumli balambi singi phibam yengsilaba matungda committee gi president yumnam nanauna lauthorokhibani elemasgi matanda nanauna ithai dam ge sector sing matam sana hang da bana maram oraga handak sukhiba nong da loktak patagi mokolakoi sing na parasi akoib da leba kul sing da kusing ising isauk thokna leiri bank tiki loan lokna mad leijaba sana lupa kaidna nga thadaru banga mi singi oina sunga farm kaya ising irol nung da leiki badagi nga ya manan thokre leihori banga khara asi su ising pumbadagi ayamba siri masiri gi matakta dam sigi thomanga asi bu hangdok tamana maram oraga hojik su ising lepna hingalakna maya imphal amasung tabul amadi maya imphal ga thangnana leiba thanga karang forum ba lambi ani sisu ising thumjinduna leibadagi phawna bangamdre haiki ngami singi farm puna mangbi mathakta farase akoi bada laiba miyam da nakal makal kaya ge laina tina fawba narakatra haibi ki belere baramasina committee na komna khanra ba matungda ngasi ahingdagi Mayai Lambi da matam kaktab general strike asi laukthok ba lai laukthorok pani hairi